Indira Hotel na hafta amada ni la sa khaga sai haibdo mayam thabak na yadadana hafta amada ni la khaga pangamdre adubu ngasi amuk thaga chare mayam Indira Hotel gi mathen je uba mayam ai gi video si uba mayam na lakpiu asigi mathen je amta hajarake sikalla ma laire aduga nga ma laire aduga hawai ma laire ngasi di lappu gi roli mangan ga lappu gi roli ngaring kha ma ngaure mayam aduga hawai thrakan soi ma thongjare aduga nakan gi sina asar yaujare kaleja me pe yaujare aduga ina thabi khara hapjare sigi mathen je Indira kitchen da loimak phangbi ga ni mayam aduga nga natraga yen ani sigi manungda ma lobi ge hai di 120 da pijai ani mak lobi ge hai raga na 170 da pijai mayam lakpiu Indira Hotel da hai riba mathen jingje loina phangbi ga ni aduga mayam mafam je yam hai rei mafam je Khrai Lamong Bazar Thiding Jam Lai Kai da leibani aduga mayam ai gi mamang da hai ra yam na yon bani Indira kitchen la na dum tharaga leibani mayam lakpiu thank you aduga mayam ai gi video je thengnara di like share to view like comment to bira welcome